Hello mayam, good morning and welcome back to my channel. Mayam karam tauri. I hope mayam nungairam gani. So mayam ngasi gi vlog se kai haidori ko. Aina yam nungai taba news ama ngasi ai social media da ko viral oina chatpa news ama ko akoi Delhi da akoi notice ki nupi macha khara leiba da duga social reviews to bagi aduga idi akoi racial review abuse to bagi ko akoi ki notice ki nupi macha khara ko ai chan nupi mayam ngasigi ai vlog se ko aina yamna nungai mandana wakhan se ko ai shausu shauningi nungai shu nungai te paw se tabada ai yamna kai haitare to mayam da ai wari se pungdok jar ningna ai video se semani aba ko video se kai no haibada khani mamang da akhoi gi notice ki kitchen kaya akhoi Delhi da leiba ko mapan da leiba kaya da akhoi gi north on gi matai manaw mana yamna thina ko अखोगी रेशियल एब्यूज तौबीबा हाइतारे कई याम थीना नोई नोटिस कांगू से दी ड्रग्स तौब मीनी नोई नोटिस कांगू दे लुपा चांगा पसाज पार्लर दा थबक सुबी नुपी नतनी नोइबू अदुगै याम कैरेक्टर सर्टिफिकेट मरम दा को कैरेक्टर मरम दा थीना हाइबी खियाबा को अदुगै दी नोई सिंग दी लाइक लाइसु हैतबा अखोई नुपादी याम अखोई दी लाइक लाइसु यामना हैरकपा मीनी नोई दी पार्लर दा सुबी नुपी नुपा नतनी नुपा मचा नतनी नोई याम कइनो तौनो दोई मरम से खनाबै मरम से करिमसु नतियबा को खनाबै मरम से मोइगी हाइदी नुपी सिंग नुपी मचा लैरी सिंगदो मोइगी मथक्ता लैबनेबा को अदुगा मोइगी एसी फिट तौबगी वारीने एसी फिट तौबदा खतंग नुंग्रेंग खरा अदुगैती नुंग खरा को मोइ बाल्कनी दा ताखिबा अदुगी मरम ओइना को खनाबसे दुम संदोरकपनियाबा को दो मोइना हाइजबदी चुक मचा टॉपिक सिगा मोइना दुक थीना अखोइ नोटि की मी सिंगसे मोइना कयामुक नुसीदे हाइदो सी मरम ओइना से थोइनियाबा को अखोइ नोटिस की नुपी मचा सिंगसे नुपा मचा सिंगसे मोइना करी मीटिंग दे यिंग यिंगी हाइदो सी वीडियो सिगा तसेंगना थोकलाबदे आई मयाम वीडियो से हापचरके क्लिप मचा अमा मेरा रूम चेक करो, एक भी चीज मिला ना उसके बाद देखेंगे। पीछे करके बात कर, देखा ना उंगली पीछे करके बात कर। मसाज पार्लर तो मेरा बेडरूम खाली जा, साले कितना बुढ़ा है पता चलेगा तेरे को। जा जाना 35 साल का लड़का तेरे यहाँ बुढ़ा होता होगा क्योंकि ड्रग्स इतने करते हो तुम लोग। हमारे यहाँ 35 साल में एक्चुअल जवान होते हैं। पॉलिटिशियन है उसका बाप, तू क्या औकात है तेरी आने की वहाँ पे? मेरे को वो मसाज पार्लर से मिला है। तेरे यहाँ पे आदमी मसाज पार्लरों में काम करते हैं, हमारे यहाँ नहीं, पढ़े लिखे है वो। तो मैं वीडियो से ऊपर करी वखल लाई आई दोंद वखल लाई से को आई की हाइदरे इचिन नाउ नोटिस की इचिन नाउ सिंसे हाइदर अखोई से मोइना करी मीटिंग दा मोइना येंगे हाइदो मोइगी अखोइगी कइनो से मोइ ममांग दा कइनो हाइदो मोइ से यामना अखोइ से याम तोनना लौयेबा को तो मोइ वखन से करी वखन न खंदियबा को अखोइ नोटिस की दुक फजबा अखोइगी कल्चर अखोइगी एनवायरनमेंट अखोइगी को दु ह्यूज अखोइगी ट्रेडिशनल से मोइ से खंगदब्रा दुनारा तौरीसे नत्र करीनो मोइनो उसित्तबगिरा अखोइना मरोन खरा हैते मोइ हिंदी मरोन हैते हाइना दुगी उसित्रीरा मरम से एदी खनबम खंदियाबा को दुगा एदी यामना पाखचै को एंगांगसिंग अखोइगी चनसिंग मपानदा लैरिसे दो अखोइना पाखलिसे करिगिनो हाइबदा मोइना को ए उन्धिंदा इयंगाबा को अखोइ पॉलिटिशियन गी अदुनी दाने हाइना धमकी अमा यावरिसे बको बोस सारिसे सेनी को अखोइगी इचन सिंगसे कमाय करम सेफली मपानदा लैरी सेफ्टी की मरम दा वखन से लाएबा को अदुना यामना नुंगाइतना इसे पोसे तौजरकपनिबको मयाम वीडियो से चलकपनी वखन से खंदरकपनी कइगिनो फ्यूचर दसु अखोइसु एंगांगसिंग को मपानदा दुम लाइक लाइसुगिदी तमकिनी अदुगी वखन दुगो नुंगाइतना ए वीडियो से चलकपनिबको मयाम से मरमदा अखोइगी नॉर्थ की मेघालय की CM अदुगे अरुणाचल की सु मिनिस्टर कयाना FIR तौबीख्रेगा को दो सेंगना एदी पनिशमेंट दो पामेबको दोन मथंग मनाव मोइना दुमाइन तौबगी हिम्मत तो लेदना बाबको बको अखोइ नुपी मचा इंगांगसिंग मपानदा लैरिसिंग से क्यामना इनसिक्योर ओइना लै हाइबदो दो से वीडियो सिगा
ꯑꯗꯨꯝ ꯍꯣꯡꯗꯣꯛꯄ ꯉꯝꯅꯤ ꯑꯩꯈꯣꯏꯁꯨ ꯃꯄꯥꯟꯗ ꯂꯩ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯤ ꯑꯗꯣ ꯀ꯭ꯋꯥꯇꯔꯗꯗꯤ ꯀꯌꯥ ꯑꯗꯨꯒꯨꯝꯕꯗꯣ ꯊꯣꯛꯇꯦꯀꯣ ꯑꯗꯣ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏꯁꯨ ꯅꯧꯔꯤꯉꯩꯗ ꯁꯤꯒꯨꯝꯕꯁꯦ ꯔꯦꯁꯤꯌꯦꯜ ꯑꯦꯕ꯭ꯌꯨꯁꯟꯁꯦ ꯑꯗꯨꯝ ꯐꯪꯅꯔꯛꯏꯕ ꯐꯪꯅꯔꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯃꯥꯏꯅ ꯂꯛꯅꯕ ꯈꯣꯠꯅꯕ ꯌꯥꯎꯔꯛꯏ ꯀꯩ ꯍꯥꯏꯕ ꯅꯣꯏ ꯃꯤꯠꯁꯦ ꯀꯩꯒꯤꯅꯣ ꯌꯨꯛꯗꯝ ꯄꯤꯛꯏꯁꯦ ꯅꯣꯏ ꯅꯥꯇꯣꯟꯁꯦ ꯗꯨꯛ ꯄꯤꯛꯏꯁꯦ ꯗꯨꯛ ꯄꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨ ꯅꯣꯏꯕꯨ ꯐꯖꯅ ꯎꯕ ꯐꯪꯕ꯭ꯔꯥꯅꯦ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯣ ꯂꯥꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯁꯦꯝꯕꯤꯔꯛꯑꯦ ꯑꯩꯈꯣꯏ ꯅꯥꯇꯣꯟ ꯄꯤꯛꯑꯦ ꯃꯤꯠ ꯄꯤꯛꯑꯦ ꯍꯥꯏꯅꯀꯣ ꯑꯩꯈꯣꯏ ꯐꯤꯆꯔꯁꯦ ꯌꯨꯁ ꯇꯧꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁꯤ ꯅꯥꯇꯣꯟꯁꯤꯅ ꯁꯣꯔ ꯍꯣꯜꯂꯤꯃꯤ ꯁꯨꯝ ꯁꯤ ꯃꯤꯠꯁꯤꯅ ꯎꯔꯤꯃꯦꯀꯣ ꯑꯗꯣ ꯃꯣꯏꯗ ꯀꯔꯤ ꯑꯋꯥꯕ ꯂꯩꯔꯕ ꯈꯪꯗꯦ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯁꯨꯛ ꯌꯦꯡ ꯉꯝꯗ꯭ꯔꯤꯁꯦꯀꯣ ꯑꯗꯣ ꯑꯩꯅꯁꯨ ꯊꯤꯅ ꯃꯣꯏꯗ ꯍꯥꯏꯕꯤ ꯑꯩꯈꯣই ꯅꯥꯇꯣꯟ ꯄꯤꯛꯆꯔꯁꯨ ꯃꯤꯠ ꯄꯤꯛꯆꯔꯁꯨ ꯑꯩꯈꯣꯏꯗꯤ ꯁ꯭ꯀꯤꯟꯁꯦ ꯐꯤꯆꯔꯁꯦ ꯁ꯭ꯀꯤꯟꯁꯦ ꯉꯧꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯐꯤꯆꯔꯁꯦ ꯎꯕ ꯐꯪꯉꯤ ꯅꯣꯏꯗꯤ ꯅꯥꯇꯣꯟ ꯁꯨꯛ ꯁꯥꯡꯉꯁꯨ ꯀꯣ ꯃꯤꯠ ꯁꯨꯛ ꯂꯥꯎꯖꯔꯁꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯃꯥꯏꯅꯀꯣ ꯅꯣꯏꯗꯤ ꯀꯂꯔꯗꯨꯗꯤ ꯗꯜ ꯑꯣꯏꯔꯕꯅꯤ ꯅꯣꯏ ꯐꯤꯆꯔꯁꯤꯡꯗꯣ ꯑꯝꯇ ꯎꯕ ꯐꯪꯗꯦ ꯍꯥꯏꯅ ꯑꯩꯅꯁꯨ ꯑꯗꯨꯃꯥꯏꯅ ꯑꯟꯁꯔ ꯍꯦꯛ ꯄꯤꯑꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯂꯛꯅꯔꯛꯄꯗ ꯐꯖꯅ ꯑꯟꯁꯔ ꯃꯇꯤꯛ ꯆꯥꯕ ꯑꯟꯁꯔ ꯄꯤꯒꯗꯕꯅꯤꯀꯣ ꯃꯣꯏꯁꯦ ꯂꯦꯝꯅ ꯊꯥꯗꯣꯏꯖꯕꯅꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯄꯤꯄꯜꯗꯀꯣ ꯅꯣꯔꯠ ꯏꯁ ꯍꯥꯏꯔꯗꯤ ꯂꯣꯏ ꯆꯤꯡꯉꯕꯅꯤ ꯑꯩꯈꯣꯏ ꯑꯔꯨꯅꯥꯆꯜ ꯍꯥꯏꯔꯣ ꯃꯦꯘꯥꯂꯌꯥ ꯍꯥꯏꯔꯣ ꯑꯁꯥꯝ ꯍꯥꯏꯔꯣ ꯃꯅꯤꯄꯨꯔ ꯍꯥꯏꯔꯣꯀꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯂꯣꯏꯅ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅ ꯀꯣ ꯊꯕꯛ ꯇꯧꯅ ꯂꯩꯔꯤꯁꯤꯡꯁꯦ ꯀꯔꯤꯒꯤ ꯁꯨꯃꯥꯏꯅ ꯑꯟꯁꯤꯀ꯭ꯌꯣꯔ ꯂꯩꯗꯣꯏꯅꯣ ꯍꯥꯏꯕꯀꯣ ꯁꯨꯃꯥꯏꯅ ꯀꯔꯤꯒꯤ ꯂꯩꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯑꯩꯈꯣꯏꯁꯨ ꯏꯟꯗꯤꯌꯟꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟ ꯑꯃ ꯑꯣꯏꯕꯒꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯧꯗꯣꯏꯅꯤꯀꯣ ꯄꯨꯝꯅꯃꯛ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯒꯤ ꯑꯙꯤꯀꯥꯔ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯒꯅꯤ ꯃꯣꯏ ꯀꯅꯥꯅꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯍꯥꯏꯔꯛꯇꯣꯏꯗꯣ ꯑꯩꯈꯣꯏꯗ ꯀꯣ ꯈꯨꯗꯣꯝꯕꯤꯔꯛꯇꯣꯏꯗꯣ ꯅꯣꯏꯁꯤ ꯁꯤꯒꯨꯝꯕꯅꯤ ꯅꯣꯏꯁꯤ ꯑꯗꯨꯒꯨꯝꯕꯅꯤ ꯍꯥꯏꯅ ꯄꯨꯝꯅꯃꯛ ꯄ꯭ꯔꯣꯐꯦꯁꯟ ꯄꯨꯝꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤꯀꯣ ꯔꯦꯁꯄꯦꯛ ꯄꯤꯒꯗꯕꯅꯤ ꯄꯂꯥꯔ ꯁꯨꯕ꯭ꯔꯥ ꯖꯍꯥꯖ ꯁꯨꯕ꯭ꯔꯥ ꯑꯗꯣ ꯃꯣꯏꯅ ꯔꯦꯁꯤꯌꯦꯜ ꯑꯦꯕ꯭ꯌꯨꯁꯟ ꯇꯧꯔꯤꯁꯦ ꯅꯣꯏꯗꯤ ꯃꯣꯃꯣ ꯆꯤꯡꯀꯤ ꯆꯤꯡꯆꯨꯡ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯛꯅꯔꯩ ꯀꯣ ꯑꯗꯨ ꯂꯛꯅꯕꯗꯨꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯕꯀꯣ ꯃꯣꯏꯅ ꯔꯦꯁꯄꯦꯛ ꯄꯤꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯀோ ꯃꯤ ꯃꯣꯃꯣ ꯌꯣꯟꯒꯦꯔꯥ ꯄꯂꯔ ꯁꯨꯒꯦꯔꯥ ꯄ꯭ꯔꯣꯐꯦꯁꯟ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯔꯦꯁꯄꯦꯛ ꯄꯤꯒꯗꯕꯅꯤ ꯑꯗꯣ ꯃꯣꯏꯅ ꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅꯅꯦ ꯄ꯭ꯔꯣꯇꯦꯁ ꯇꯧꯒꯗꯣꯏꯅꯤ ꯄ꯭ꯔꯣꯇꯦꯁꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯥꯛꯏꯁꯤꯡꯁꯦ ꯃꯣꯏꯅ ꯅꯣꯔꯠ ꯏꯁꯀꯤ ꯑꯩꯈꯣꯏ ꯄꯦꯖꯇ ꯃꯌꯥꯝ ꯂꯥꯛꯏꯁꯤꯡꯁꯦ ꯂꯣꯏꯅ ꯀꯃꯦꯟ ꯇꯧꯕꯤꯒꯗꯕ ꯀꯣ ꯃꯣꯏ ꯑꯒꯦꯟꯁꯇ ꯄꯨꯂꯤꯁ ꯀꯦꯁ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯅꯕꯨꯗꯤ ꯇꯥꯏ ꯑꯗꯨꯁꯨ ꯃꯣꯏꯁꯤꯡꯁꯦ ꯄꯅꯤꯁꯃꯦꯟ ꯑꯃꯇꯗꯤ ꯐꯪꯐꯝ ꯊꯣꯛꯏ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨꯃꯥꯏꯅꯀꯣ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯏꯆꯥꯁꯤꯡꯗ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯔꯛꯇꯣꯏꯅꯤ ꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯃꯄꯥꯟ ꯊꯣꯛꯇꯕ ꯌꯥꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯩ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯄꯨꯟꯅꯅꯦ ꯃꯣꯏꯕꯨꯅꯦ ꯄꯅꯤꯁꯃꯦꯟ ꯑꯃꯗꯗꯤ ꯄꯤꯐꯝ ꯊꯣꯛꯏ ꯀꯩꯒꯤꯅꯣ ꯃꯊꯪ ꯃꯅꯥꯎ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯊꯣꯛꯄ ꯉꯝꯇꯕ ꯀꯣ ꯉꯝꯗꯕꯅ ꯑꯣꯏꯁꯅꯨ ꯍꯥꯏꯅꯀꯣ ꯄꯅꯤꯁꯃꯦꯟ ꯑꯃꯗꯤ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯕꯀꯣ ꯃꯣꯏꯁꯤꯡꯁꯦ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯋꯥꯔꯗꯤꯡꯅꯤ ꯃꯣꯏꯅ ꯌꯨꯁ ꯇꯧꯔꯤꯁꯤꯡꯁꯦ ꯀꯣ ꯅꯣꯏꯒꯤꯗꯤ ꯃꯁꯥꯖ ꯄꯥꯔꯂꯔꯗ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯍꯩꯔꯛꯏ ꯑꯗꯨꯒ ꯑꯩ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯋꯥꯔꯗꯤꯡꯁꯦ ꯌꯨꯁ ꯇꯧꯕ ꯌꯥꯗꯦꯕꯀꯣ ꯔꯤꯄꯤꯠ ꯇꯧꯕ ꯌꯥꯗꯦ ꯌꯥꯝꯅ ꯊꯤꯅ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯊꯤꯅ ꯃꯈꯥ ꯇꯥꯅ ꯃꯣꯏꯅ ꯈꯜꯂꯤꯑꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯒꯤ ꯋꯥꯐꯝꯁꯦ ꯁꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯔꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯟꯁꯤꯡ ꯏꯃꯨꯡꯁꯤꯡꯗꯣ ꯃꯣꯏꯁꯦ ꯐꯖꯅ ꯑꯩꯈꯣꯏ ꯑꯦꯂꯥꯔꯠꯇ ꯂꯩꯕꯤꯕꯀꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯊꯣꯛꯑꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯂꯩꯔꯤ ꯁꯠ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯆꯟꯁꯤꯜꯂꯒ ꯀꯝꯄ꯭ꯂꯦꯟ FIR ꯇꯧꯒꯗꯕꯅꯤꯀꯣ ꯁꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯊꯦꯡꯛ ꯌꯨ